Kurumzari, Coffee with Times of Manipur Ming Tabiru Sing Wahan Mumta Taram Okchari. Nasi Kune Puzel Gas a sea at Eknas Nate Maruina, Hoi Manipurgi, Pafam Sinbatuna Natana, Akoi, Malemda, Sinbatuna, Akoi, Nungsi Sanaba, Aduga, Humanity, Amadiaduga, Environment as sea, Kadanabagi Pandamda, Achoba Todang, Lodana, Yamna, Naha Oina. India from Ayambadana, Maruina, quite a Maru in Singbayabadi, Akoi, Delhi, Dagi, Imphal Tamna, Cycle Thodana, Akoi Machine Murata, Nusinaba, Aduga, Environment kind of Thamba, direct to Gilan Labor, Azuma Pandam Galina Lakiba, Yamna Naha Riba, cyclist, Rohan Philem, Rohan Taram Seri. Thank you, Tom. Rohan Maruina, Koi times of Manipuraba, Manipur Hanba, private satellite Chenenchi, Hokiba, October Gitang, Anida, Manipur Chief Minister, and Bidan, Lons to Bikibani, Hazimalim Gilibak, Nipum do Yauna. Akoi Masi Akoi Tata Sky Kutanga, channel number 1973 the Fangandana, Akoi Manipur give a culture, tradition, Lady Bakwigi, Mam Sing a sea Kanganaba, Honajaba, Adumba, Lamjingba group, the local Bukongtangni, local Bukongtang is the Kari Hobby. The Sangna Akoigi publicity room the hierarchy. Sumaina publicity stage sama koina Manipur sida semgalak pasiam thagat ningai nena lawe kai gino matam da akoina tawjariba pandam akoina tawjariba singjisu malem da masak takpa ma chang hai tare auna in terms of media gi publicity gi site gi sumaina top country 43 sujil akana sumaina publicity gi kenom na chat pase hayeng sigi interview se ubiba aina top world tour chacharak pa matam da atop ubiba singna sigi through da gi masak khangbira kana koi da su khudong jaba phangjadoine na hai tare auna sigi khongthang se like one of the greatest achievement in the media of Manipur na ai thamjage. Thank you very much. Ahanbada self introduction nama marina kari lamdagino film aduga baba ima kamain tori aduga hajna kari honareba self introduction mado. Aigi ming Philem Rohan Singh leifam na moirang dagi aduga aibu popi ba babagi ming se leikadraba Philem Bobby Singh aduga imagi ming na Philem Ongbi Sunita Devi aduga aise brought up tawbirak pasina khoigi paternal grandfather grandmother madi uncles and aunts na tawbirak pane papa ga mama ga di kino tawgre aina class 2 tong matam da divorce tawgre ado papa na class 12 tong matam da pass out tawgre adu dagi aise paternal grandfather grandmother moi myam na brought up tawbirak pane ngasi phaw su dum tawbi re ta chino kya aise itom po no pasa na pisi tom po okay thank you aduga hajina kai tawbiri Hauji aina tawjari se Sharda University Greater Noida da MA English ki satra ma oijari aduga satra si oina aina hauji lokhachari ba step haitare social activist ama oina humanitarian ama oina aduga environmentalist ama oina sigumba paujal mayam ama pura ganda makhal makhagi entertainment program ak teaching dire khoi gi awareness program da teaching jare sumain tawdana awareness mayam ma chacharaga tawri duga profession mak natraga su hotna ba ai isai su dum phajana tawjai dum gospel unplugged kumba adai dum manipuri su dum isai dum khara dum sakse pai chatpa maruina Rohan karamba pandam dagi no karamba wakhalun dagi no khoi nana cycle thora kanda khoi malem gi lebak sin mathung na khoi nungsin ba purakna ba aduga aha aduga khoi gi marakta drug tagi lapthok leina ba karamba wakhalun dagi kamai dona masi lakhim maru eba maram se papa se tasengna kaino ne alcoholic ne alma su marak su drug su khara dum yawram me seng na ha kana aduduna ai akhun maga ko paga divorce taw se maduduna yam sauba 100% factor ne hatare aduduna aingonda aigi imang sida tawgiba akhogi mama ga papa ga na tawna giba sin mayam aigi imang maktada drugs na kyam yamna family da destruction porake adagi drugs na kyam yamna imung sida lekha taba porake ai mi mang sida loi thokhrabne imang ida akhon mama baba khana ba phuna ba chaina ba launa mayam sa aina ura gan sida at least kaigumba aina naha amoina sumaina paujal ama pira kanda yung khalakliba naha sing sida drug ki maram sida sumaina tawbiganu haiba paujal se pi taragadi kaigumba khara dangdi aina loinamak natragasu aina kana oidana loimak tikalluni adubu at least ai ngamjaba site tagi hatare aina ngamjaba ai extend khara da aina mayam se paujal khara piraga sisina mayam da gyan taba porakpa ngamhangani ko haibe wakhalon sida haujarakebane aduga humanity gi theme ta sengna ai broad of tawbirak pase ai gi paternal grandfather grandmother na tawbirak panina humanity gi ground de yang pamatam da kaigumba khara dang aina haujik tawjariba plan se cycle ride se tawna ai like ama yam athubida launch tawrani Delhi da su tawgani sida su tawgani aduga lyrics sidagi aina lakpa income kharasina
orphanage home gumba ade old age home gumba da khara aina sum aigi angamba site tagi funding tawba ngamnana ba aduduki ground da hana aina kaino ma hana tanjaba na haitare platform ama hana tanjaba na haitare hojik so far aina interact torokpa school college university sing sidagi yam phajaba response ama lae moi engonda paisa di mateng pangningba ada aina moi da request tawise paisa oina hek satra oina paisa direct mateng pangba free da lobo su talle aduna aigi site tagi su kai gumba kharam di mayam dai gift taw jaram ge aduna aina like nungti gi aina tawise cycle kilometer khara thauba aduga school natraga college natraga university amda wangang ba sine ba igi program se aduna nungtigi dum satra se changjeta lising ama ani sum interact tor chapa matam sida moigi response ange like si mayam na pambi ka dagena anamana dum 75% di dum like si positive response la eba ana ai sum phagi taw like se ai hojik ai gi daily journal oidoine travel oidoine like se ada ai sum phagi taw dum like ki tana matam da like si di tasengna ai ni yam haitramaksu yamna phajadраmaksu mayamna sum pambi bagi nungsi bagi nampuda di dum laibira do ba like nena asigi like sidagi lakpa income sina aige travel expense maintain tawjaba atopa yam depend tawdragasu aduga sidagi mukhara keno toropa lemak pamak natraga sidagi aige percentage khara khaidoga sisina mo aigina old age home gumba orphanage home gumba sida mu aina support tawjaba khara didum link up hore orphanage gumba old age home yam nori ba sai sei kulum do kakta ngai maruina ahan ba expedition hai tare ko cycle expedition nama togi bose haji faw da homlak subra na khale ahan ba gisna kari thim da kamai togi kadai bok jet khida tambi duga ani subna kadai bau aduga ahum subana kadai bau to mayam soi khani ngana tam ahan ba expedition se from Delhi to Imphal han ba India gate tagina Manipur fawba aduga theme jina pollution free India oiba and a journey taken with extra mile asigi pollution free India sina aina 2000 mamangi 2017 gi November si Delhi da aile Diwali sida adukimatic folk se adukimatic keno tawba dagi thaba dagi tasena aise matamdu da tele performance ana company da thabak tawe aise adu company sida chatpa ngamna isa ja kanna lokhu kana giba ada ai wakhan jida ishorna pibi ba hai tare ishor gi thaujal lagi kaigumba if you do your patient with a purpose then at least me khara di nang impact to bangam gani ko hai bese adu da ingona strike to gi ne mind jida kuire yam di kuire aina kaigumba mayam gam hanada ba khara ma tawraga kainom tang tawraga di ai at least mayam tawna da ba hai tare koi mayam tawna da ba kainom tawraga ai at least ai mayam da paujal pi ge na khalak pasi di kuire kari na tawgadoino di ingon da di khang da ado sigi cycle gi kaino sina ingon da strike tawraga horok bane matam da yam tasing yam pang kem khangdri ai je publicity kaino media kaino kamaina approach kem khangde ishor na su yam chanbi ba hai tare ai gi iyam ba sing thokpa ai sagai je film ne akhoi gi Deepak film ena PTI da thabak tawba ma leramba mana adoidi smain taw aina da Deepak smain ai cycle ride am chatturin adu mana mai moigi correspondent am tawga ai gi telephone interview ma lawe live phaba de gi PTI na lawramina akhoi NDTV gumba leading news channel Arts Tak gumba akhoi Times of India ke issue me am na ma cover tawbirak ba gi dum nationwide oi gi bane response Manipur dai tang na tan atopa dai sum yam lae adagi second theme a journey taken with extra mile hai sinamu ai gi life story sidagi aina mayam da inspiration pina na ba hotna ba aduna ahan bagi right sida aina yam mahi yan ba incident ama uzagi aingon da direct atamna na Guwahati da ai karamba school college no tumde ai kaino di tawja roge aduga angang se akhogi longa ne adu sigi kaino sida college sida aina wangang jing ai matam sida moi principal sina ai je kaushelle usmaina haire Rohan theme je pollution free India body oy aduga nangi second theme se a journey taken with extra mile hai sida kitang question biraga college se katang khoigi nisang sai am chai nang yaragadi nisai matang katang haibiramo bada angang si yam phibam sok pasu yawrabani ana hai akhoigi longa su longa nga to oibo ko ai wakhan jire khal ai longa se kamai advice pi doino na ada adum ai interaction tawbadadi shorna pambi badagi dum right word se dum thole ai chin jidagi ado ai gi interaction programs ai phajana loira kanda nupa ani ka approach tor change Rohan akhoi se like we were having the suicidal tendency akhoi se suicide tawge na khanjau ro ba ngak tane ado akhoi su nisha ma pi ngak tane tasena ado ngasi nangi life story nangi papa na kamaina keno tawre ado nang kyam yam struggle tawgi se akhoi
tawa matamda like never we have even received any kind of goosebump in our life but ngasi de koi goosebump tasing phang na moi mani emotional oina haire aduga mobani se aina hojik positive response phangbada adumaina nisado loina mak toktragasu some extent da toga moi hana sijage na torom suicidal kaino dudi moi thado oga ngasi katang mahaya ma punsi ma da phange na admaina response bibire adu tabda like at least I was able to save one life adu dumadi taseng na pele hai tare ai papa ai punsi kan bangam hudragasu papa na yu da lo sing guitar so drug da lo sing guitar so at least aina adumaina amaka kanjaba dudi am taseng na harauje adu manipur da halapa kanda dum phajana government dai response phange public response am phajana phange me am nungsibi badage the honorable minister PD minister pabung karam syama tawraga mo anti drugs and anti pollution unity and diversity namu khoi kangla gate western gate mamang sidagi kolkata phawba muk chachare kolkata da ada manipur bhavan da tamo roshan khoi gi my surname jidi kaujagre ada masi suzuki gi maina motors ke thabak tor lai bane mana host tawbiraga maina si throughout all the journey sima muk mana yam phajana collaboration tawbiraga muk second journey sima loisele handaki third journey se aina yam important oina khanjaba journey ne kaigino kanda lakhiba theme je akhoi gi sangai festival ji ga su mari leina na aina save sangai and humanity na haiga lakhibane shi kan context da aina pusin janinga ise hantak aina state taraga ni thoi phaujare kilometer na coverage 3500 kilometers ne ado interact torokiba mi masing na 45000 around aigi journey khuchat sidi like plane da chapanate bus da chapanate train da chapanate like face to face interaction mi yana khalu khaloi chatpa gumne ada aina thengna jarak pa experience ta sengna manipur se khangdaba mi lehori tare rajasthan jaipur gadi khara khangowe jaipur khatang leading oiba kaino delhi da manipur khangbi jaipur da manipur khangbi jaipur da khatang hydropa da manipur na palu matam da nang India rane na hange mo India da chanbra ne na manipur se yam hange si question se madhya pradesh ama pura khangdre hai ba yare madhya pradesh chhattisgarh jharkhand da koi gi jharkhand da su pa khangna dre manipur se ana aina sigi kaino se da context da khatang request taujaning ba se manipur gi awareness si manipur manung da pibagi mahutta aidi suppose akhoi gi sum manipur gi matang da hena khangna namne na manipur da awareness program mayam ama tauri asi sigi mahutta aina su kitang haijaning ba se outside manipur da manipur gi context khangda ba mayam lei se like khudamoina da isamak na chatlaga like life kai hani risk tawjaraga aina tawjari ba mayam sida mari leinaba like government su adai NGO su adai any kind of civil society and media press loina makna miyang changbira kanda manipur he na khoi gi publicize tawna na ba sangai kaino masak takpa manipur ima lebak se kaino masak takpa situ su he na mateng pangbiu na haijage duga yam nungai jaba madi mericom di like 100% haibyare mericom palubada di dum loi makna khangbi he mericom gi ima lebak tura na dum like conclusion je amain targa si phawbada third journey ge sumaina mathang setna loisin jaga khata ba khangni ma mayam su leri rohan marak sida atien ba break am ta lojage break matung da mu wari sanajage viewers sing marak sida atien ba break am ta lojage break matung da rohan na kari pamli ba habu su hunna mu khoi khangminasi Admission open. Little House Preschool Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real life activity based teaching. Student teacher ratio for pre-nursery 6:1. Nursery to class 1 24:1. For more information please contact 8787773218. First All Manipur Men's Open Imoinu Lamsang Lamjel 2019 under the guidance of Athletic Association of Manipur, organized by Irat Thogaluf Itholuf, will be held on 18 January 2019 at SWC Hairangoitong, Imphal West. First, second, third prizes will be Rs 20,000, 15,000 and 10,000 with trophy and certificates. Consolation prizes from 4 to 10 position will be 1,000 each with certificate and gift. Last date of form submission 10 January 2019. Form available. Three Brothers Cafe, Head Office Itholop Hairangoitong Kaitel. Head Office Athletic Association Manipur, Polo Ground Maning. Kumar Variety Store opposite Singjamai Supermarket, KD & Sons Enterprises, Andro Parking, Dove Kaisampat Junction.
Anicare Veterinary Clinic Khonang Anikarak, AR Mobile Shop Lilong Bazar, and Pangambum Dukan P. Chetun Kongo Bazar. The first 300 players who submitted registration form will be selected for the Lamjel. Tom TV na adongi dama New Year gi oina offer pizari ba offer si LED TV 32 inch ama leibada Tata Sky ama free da hapchari. TV SC hojik market ki rate da 14,500 piba TV ni. Hariba TV SC supnatagi 12,999 da offer pizari. Khudong chaba ase lobiyu akaknaba matamni tanjang ase manghanbiganu Tom TV na leijari basi adongi damaktani. Break matungda taramna uksari Rohan makhatana khangje ningsi maruna lakhiba journey se da khogi kudong thiba thokkiba haibatai kamain torba idagi sang maktaba yam sang journey se nang lakpase kadai kadai dang sinum leptuna thobra natragana ayung din thoraga nungdang na potharaga kamaina tawi dang journey se journey se nomada like 7 to 8 hours kumba thawe nong da pung taret nipan mukse taret nipan mukse da 19 kilometer chama aduga convenient oi ba yenga hai tare suppose koi Imphal dagina aina next thunga dori ba city natraga town se kilometer chama ga kunthra lap tar ga chama kunthra do thauda ba yaroi deni aduna nomada average di chama thauba aduga yam line su dung ngamme chama se di aduga aigi maru eba important program hai tare aigi di just cycle thauba si khakta dan loisin jaba natabani na interaction tawbagi program ama sumu yawre manina sida sumu ai 50% kok se thada ba gai ngang sige kamain taw sige karam school cha sige aina nungdang len tawjaba kaino se aina nungdang len tawjaba kaino se school college haiba tare hotel sing sidane aina kaino tawjaraga len tawjaba hotel sida mail gumba thajaraga or phone gumba tawraga aina appointment gumba lawe tare kamain taw sige khoi sumaina interaction program ama lai ado ai sumaina cyclist ne moi google stagi ai matang da search tawe google stagi matang da search tawi ni aduga moina appointment je pire aduna tabju random basis ta su changsilaga ai sumaina cyclist ne interact tawninge na tawba main tawba program su adum yawe aduga tumbase anambana hotels adagi laibok faragana police station da host tawbasi yawe army camp na host tawbi basi yawe adai dum lam gi angam mathau hai tare MLA ministers gida lek basu dum yawe aduga khudong thibase ahan ba journey de dikashu khudong thibasi yam nangde ani suba su nangda ba chenge ahan bagi journey si da ya yakhai yam chauna pomaga tawam di yawe aldi hanta ki third journey si da thengnari ba awa ba siga panauraga di kem leitaba chenge hanta third journey si da di ishona su changeng tobi ba haigra ahum la wan dai Madhya Pradesh da pura fainting toba isa se adagi Chhattisgarh ai se fainting torok pa se state ahum ji pura isa se ngamdana dum loisin gra tare yam wana thowe aduga forest se anamana jungle ji handak si jungle yam amba Chhattisgarh Jharkhand je adai maroina to be honest Naxalite yam taba jaka su oi ba tare aduduna yamna risky oi ba adai life challenging oi ba adugumba matang yam yaure handak se aduga fainting tawbasida aina leiba hotel sing sina su moina ai gi kaino se course se khangbi banina free da tawthor pasum am yawe nungdang se moina staff se pung anihum gi mi shena halaga thamaga ai dum shena bi water bag ka tawraga de forest ki mina laga aina jungle la cycle thawbasida thin ngam yawe moina patrolling to pukhat pas yawe ai dum ai di jungle sida like there is no point of awareness in the middle of jungle so you don't need to risk your life nang risk to bai ma thau ta de nang na pining yo public lo sa ta ma ma to piu nang thau ba ya ba jaga di thau ba ya da ba jaga de khoi noi risk to haning de na dum thina chai bi ba su yawe nu si ba da gi ha ta ra amoi mai pukhat pi ba su dum yawe gari da moi gi petrol lak ba gari du da adumain tor ga da hanta ki achau ba risk se ai gi fainting tawba sidi am thamoi yam sokhi duduga yam ju kap ki tare yam hotel da yam kap ki yum yo bangam maro jana maruina adu kai hakchang gi weather change plus chaba da adaptation ngamaktaba chaba da adaptation je moi gi mafam du tasengna science kem phangaktaba Madhya Pradesh ki moi gi pura veg oi ba jaga oi ba gi adagi mu aina pamjaba haira
ꯁꯦꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃ ꯐꯪꯗꯕ ꯖꯒꯥ ꯑꯣꯏꯕ ꯃꯣꯏꯒꯤ ꯄꯨꯔꯤ ꯋꯥꯂꯤ ꯑꯗꯨ ꯇꯧꯕꯗ ꯑꯗꯨꯕꯨꯗꯤ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯔꯤꯈꯩꯗꯤ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨ तसेना चाब वालकपनिना एनर्जी रोम दा अम्बो ngamактaba adagi muk laibak thiba thodok muk kolkata da muk ATM adagi kai aigi che chang loi tahoba hojik phawbada ai hojik chalise ai only cash katane hoji yaje adar su mo ai chingtho e andakta adu ATM laktri aigi voter ID adi pen am laktri paisa yaugibra paisa se ATM sida paisa si aigi paisa khopu sina muk persina muk tongan ba adagi muk ATM sina muk card ngakta yon tongan ba adu khwai maru ba card ke ngun loi tahor ba adagi ID paisa journey chap paisa budi pukan de ba loba changa de hena hapta ba bag to di dum yahore aduga maru ba khwai maru ba belonging myam du loina ATM du loi yaw gra myam return torokpa amta leitri aduga leite aduna ai block toksin gare anu loin tan thoe yodi yawra ani na thaje aduga sigi tahobagi incident sidagi dum mayam na nusidana mateng pangbirakpasu dum yaw aduga aina thungu mofam sigi account number se yumda tharaga adagi yumlomdagi maina mok paisa main thabirakpa mateng tol people response ngai habirikwa ni department gi kangbu forest gi kangbu adagi ate topa MLA adugum MPs mayam gi mari takpi people gi response ka main towi haidi all the along the kano si DSC thoraga laktuni di lambi da ramba sing aduga thengnarakpa sing da kamain toba aduga khwai gi nungai gu mikup hai tare ko la kan sida hogi mani punata bata atop state kamaina no da reception pibirakpa moina no da kuma welcome to birakpa ado ningsing ya thodung le ningsing ba thodok se ai atop kaino da su interview da su panjagi jam tena panjaraga atop da pandaba na katang sana panjage bihar gi experience di tasengna pandaba da ai yam nungai jaroi bihar si di like Papu Yadav masamak na natraga su Papu Yadav ki mina yamna ngakpa thodok ne Papu Yadav ai se like Manipuri context di mane yam phugal lise to ma ki mina ngai bira makanda maina host ka tobira ibu chaba thakpa loina mak tobiraga adagi kilometer 70 hen mas moina squat taraga thadok pirak pai jam atang ba thodok ne tare Papu Yadav si train dagi Manipuri masala ko sing tharaga kano toni kai yamna khoi gi comment pi na kamun pe hai ni adubu adugi pra onna taina bada hai tare adu pukhat piraga ai je moina ga phajana mateng pangbiraga assist ka tawbiraga ma squat taw sam atang ba thodok ne adai yam nungai jegi ba thodok se Madhya Pradesh Chhattisgarh Jharkhand sai mai tai ta da ba jaga yam la ga da gumla se da khoigi tamo commanding officer mai tai ma leirame se IPF ki nine dugi mingdi keno kawe keno nine pana oi ba male aduga moigi commanding officer dugi keno du da pura ise pura home feeling lehan gi bedo maitai ga maitai oire ningthau dog ne yam noina thambi rakhi bedo adi aina Madhya Pradesh adagi Chhattisgarh Jharkhand ahum du da jungle du da aina warak pa wan tharak pa aina life risk store la ba mayam do hek tamna maite ek thegna gi bidu dai thamo yam penja gi bai tare ade Kolkata da su ningol chakhoba yaure adu yam nungai home feeling adu su ade Sikkim da su ningol chakhoba yaujare ai je mafam ani thona ningol chakhoba yaure amaina ningol chakhoba maite pulap akhoi gi usop ki type pulap padu madi lakhi ba wa ba loina mak kawe adu ga muk khatang aina count over numit hai tare Sangai Festival ki last day numit sida Honorable Chief Minister of Manipur N Biren Singh na ai felicitation tawbi raga dumaina trophy pp raga mayam ma acknowledgement tawbi gi butu ti yam tasengna pele kai gi no kanda akhoi aina ngai jai tasengna paisa do nate acknowledgement tawbi rakpa pot ne kai gi no matam da the nation knows that I am riding for Manipur. The nation knows that I am riding for humanity. But aina su ANIPTI da masigi poche akhoi Manipur government ga collaboration tawraga tawi ina thamam and they wants to at least see the response of our Manipur government. Ana hajikti si Manipur CM na felicitation tawgre haba pau se Shada University na khange kaino na khangbire khoi kaino na loina mak na khangbire tare ana like aina su boli haiba ngame moida khoi Manipur smaina CM na acknowledgement tawbire na smaina haiba poche sigi numit ma like one of my greatest day mani Manipur ki CMC yamna dum thagani ga ba mayam khang haibadi akhoi na moida pro and against ki foreign against ki wasnate handak ta mandakini tawgi su dum honor tawraga tawgi duni
ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯤ 90,000ꯒꯤ ꯃꯊꯛꯇ ꯎꯅꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯈꯣꯏꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯂꯩꯔꯛꯄꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯨꯅ ꯍꯦꯟꯅ ꯅꯪꯅ ꯄꯣꯖꯤꯇꯤꯚ ꯑꯣꯟꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯗꯣꯏꯅꯤ ꯁ꯭ꯋꯥꯏ ꯚꯥꯏꯔꯁ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ This has been the talk of the town haitare. Ngarang se ai sisigi matang da blog amakhakta aigi oiba mod pallubadagi ai samak su khangudde mina phone tawra khangakpane angang nupi macha amna adugi matek to ka aga thagal ena minor response bire. To be honest, I am saying na khutlo na jaraga haijage atopa state di negative response 0% phangye tasengna supang phangakte awa manipur yo pamatamda negative response lakpane ana kappaga di haijaroge yam sympathy tanba tarni adubu aina request tawningbadi ichilenau singda akhoigi muslim gi ichilenau singsu handak maming oina panjabda waina now delhi dagina manipur fo khongna chingi matamda moi myam thokpira sida koi tawga oktana tawgi chingi ichilenau akhoigi थोलक मतमदसु लिंचन याम मानना तौबी अदुबु अइना स्पेशली अइना रिक्वेस्ट तौनिंग बसे वीडियो सिगी खुथांगदगी अइना सी हाइजे ममसे अइ इसागी येंगदबिदा हौगले इबा मयाम मणिपुर पुलप मयाम गी दमकता सिनजरगा मणिपुर प्रजागी दमकता रिक्वेस्ट तौजबने अखोई नौना हौगचरेबा स्टार्टअप तौजरेबा सिंगसिना सुमाइना ड्रीम अमगा लोइना हौगचरक मतमदा अखोई दी डिमोटिवेटिंग कल्चर सि याम वांगे तसेंगना अइदी एप्रिशिएट तौबी बे महत्ता लोइनमक्ति नते लोइनमक्ता चैजबदि नते खरा खक्तो सपोज 100% मनुंगदा at least 10-20 दुना थोलकपदा याम सोएबा तसेंगना अखोइदा अना आइना रिक्वेस्ट तौजनिंग से लोइनमक्ति नते आई चैजबसु नते अदुबु आइना ननाय हाइबा तारे नचाना रिक्वेस्ट तौजबने यारगदि सिदबै कल्चर जे खतंगदि तोकपिरगा अखोइ मसेम अमना अमा सपोर्ट तौना सी हाइबा याम स्ट्रांग हाइबा मेसेज से आई थमजगे आइना ब्लॉग टू दैट तौजगिबा रिक्वेस्ट इज I'm no one to give you an advice, I'm no one to give you order. I order pijabagi aingondasu hak laijade dubu aina request taujaningbadi atopa state ta zero negative response la aga isamakna manipur mi mo oiraganda isagi ima lebata negative response phangbase tasengna yamna aigi ikainingai ne mayam gi ikainingai ne na haijaninge sidi aina panbada tasengna aina kiraktrisi se kaigino kanda sidi aina si palluraga aingonda mayamna negative comment ngang kani ko na ai hoji kiraktreba kaigino matamda aigi makha tarakpada haugalakadriba mayamdo aininga si thamoi kai jasmaina kaigadra haiba ingonda nungnangba ma laeba aduna ai thamoi kaija sanu aingonda chopa nangjagi sanu negative comment da aingonda hungi sanu dubu aingonda thokpa mayam do haugle ibsing judi ai thokta bo oisanu na isogim phomda thongni jari duga kainogi mayam da ai response ama ai nizari na haijari thank you yam nungai taba feeling phau nungai te maroina khoi अखोई मणिपुर हाइनबनि मणिपुर सोसाइटीज दा कोई इवन कोई क्रेप सोसाइटी एंड हाइबी वफम म्यां हाइनरेबसी मजे तोकपुदो मतम यौरे अखोई वी आर नाउ इन द 22nd सेंचुरी जंग आबनी अदुना अदु पोचदे दा कोई यामना बडिंग ओइना चोंखलेबो सिंगदु हेक्ता कथकपगी फिल्म दो तौदबा आनेस्ट अपील नि नंग यामना ऑनेस्ट वेबा अपील नि हाइबदु दुना कोई सुमबदा खतंग तौगांदा होई खेनबसी अतोपा स्टेट का नत्रगा अतोपा सोसाइटी खेना गाना इवन अखोन मपान लाइक मतम अंगांग मचा अमा क्लास 1 तम अंगांग दुना होगी स्केच अमा पेंटिंग अमा ये गाना मपाना नत्रगा मागी रिलेटिव ना वेरी गुड वेल डन कैरी ऑन आई होदी खतंग जे बस कदा ये नो जी फजेगा फजेदेगा अदु मयाम लेबदुना खरा अदु केमदक माइंड तौनु नंग चंगंगदबा लंबी मयाम वाली रोहन मखाता ना खंगी सिना कोई हौजिक मखागी प्रोजेक्ट करी पाहे के लेरी हजी लाइक सु तम दबिया दे हजी एम इंग्लिश सु तौबिरी मखा प्रोजेक्ट एक्सपीडिशन अहम योगरे हजी राइट अहम सेट हंदक करम प्लान तौ कनो से राइट की ओइनदी थोइदोपा कनो से हौजिक की ओइनदी लेट्री दुगा कैना कुमाई तो कश्मीर सी मतंग अमा इचा चादबगी तौदबि लै तौदि सोइदना तौगनी अदुबु अपकमिंग प्रोग्राम दा हाइबा तारे शारदा यूनिवर्सिटी ना फेलिसिटेशन प्रोग्राम याम नमक चाउद्रगसु कोरस फेस्टिवल है अखोगी शारदा यूनिवर्सिटी की प्रोग्राम फेलिसिटेशन प्रोग्राम अमा सिंजरी आई ngasi से दिल्ली की दमकता थादोकसरगा लाकदोरेबा जनवरी की डेट 17 दमुक मणिपुर दा शारदा यूनिवर्सिटी की मरी लेनबा अथॉरिटी सिंगा ऑनरेबल चीफ मिनिस्टर दा इन्विटेशन पीबा लाक्चगनी अमुकमु अदुगा तौगदोरेबा फंक्शन सिना फेब्रुवारी की 2 नत्रगा 3 सिदा वन ऑफ द आइदा डे तारनी
Honorable CM gisu aduga koigi Honorable MP Mary Com su koi invite tawjagadaba event sida adudugi event se loiraga time fixture ama yenga kaina kumai to Kashmir si amuk tawjagena khalle aduga upcoming tour da 2020 dagi di I don't know like no matter what kaino world tour chatpagi plan di leire kaigino na harakanda I think this is my call ai call ne na thaje kaigino matamda I'm able to save so many lives through this aina puraga chatli paujal se environment tangina te humanity gi tamakta ni na tasena aina ngasai haijagi ba ai mi gi punchi kan ba yaw khale ai gi speech ta ba de positive response am la e aduga si sina maru oraga ai na chahi kharagi mamang da I think masi deja vu oi gani na khale ai chahi kharagi mamang da sum aingon da vision noi mangoi hawai sum u gi ba ai mafam yam da chatlaga dum wangang bai thabuk se like I was able to sense it so strongly in my heart mang da dum toina u gi ba nungti ga makeup tholaga khan ba kai noi ngasi tormi se bo na aduga aina hantak ki January gi Lucknow gi school lam khakta wangang ba kanda the same school aina chahi kharagi mamang da u gi ba school dream aina lep ki ba mafam aina set ki ba dress tawriba satra ki scenario do ai mafam da pura chap mana ba ngon da sense pira ai je pura guspam phanga na ai je 1 minute kumba speech lepe ba prince moi hang yeng ngon da kadoram no tumi lei jana ai nga tang da sok chat pa da pura sa je sok chat thokra ba ada ai khalle ba like this is my positive this is my goal and ai khalle ba ai masi ai goal oi ka try na khalle na ai dum taw kini aduga makha ta ba program se moi hojik mafam atopa India gi leading universities kumba ade college khara da invitation phange come and share your experience ana ada aina khanja ba se si chatla ga interaction program ji tawraga ai gi lyric tu gi su khara chawkhat long na ba right ji gi su awareness pin na ba plus ai gi world tour si gi su funding ama isana semjan na ba na ai adumaina project se seme aduna world tour CD 2020 da gi hoge na plan tawe ai gi MA English su like I want to complete in Shada University gi manung si da ai gi darkar leba preparation physical bo oiro mental bo oiro money bo oiro or in terms of like publicity or government gi mari leina ba khotpa si mayam si gi manung sida ai loimak tanchin jaraga preparation tawge na 2020 phawgi manung da khat okay yam phazaba okalone thambiri se matam su loisle Rohan maruina pangthok ke khaliba thabak singa su mai pangna pungthop ngam times of manipur ma khade gi su fmausul pfausul bijari lelana roshilak pada yamna experience mayam le ngani ko ngasi Rohan yamna struggle mayam thangla kana ton state for la kanda mui bagi ponsi kana ba humanity kana ba duga environment kana ba changkhile ba khongjang ngasi daida ngasi sigi stage si yobo ngam ba si daida ton ba experience mayam le ngani le kambu singa du da kari message bibiningi aina presenting ba message se tasengna ngasi phawbada aina pisapinga aina ningsingba tholokpa dai tare aina ngasi phawbada sigi stage da yawra ise tasengna impossible haininge tasengna oitho aroi haininge adubu oitho aroi haiba pot se the word itself impossible says I am possible level aduga move on tawba yam mathau tai aduga tasengna aina journey ji hauramdai adagi aina sigumba mayam sa hauramdai dasu tasengna aingonda thabak ama hauramdai dadi kanamta no one will come and support you but thabak to loraga mai ya le khanga gandadi everyone will come to support you sidi ai experience when thengna jaramne ana aina haijaning base if you have a dream kaigoma manglan ama leiraba thamoina wangang biraba madu tawona hairaba adudi madugi poto like madu chase tawbiyoba kaigoma tamda ngasi hajik ai journey ji haudring ai mamangda aingonda Rohan hoiroi tawganu suicide mission ni gana aingonda phagi tarom mayam do hajiti sometimes they come to hear my speech and function adune ba khetna ba se ana aina haijaning je punsi se dum khuba khunam ni hotna bada ngamdaba leite kanna hotna biu aduga soidana makisu mai pakpa ngamgani aduga I'm no one to give you an advice. I am the advice pinaba or order pinaba. I su icham jaba miyoy bane. Adubu aina thamoi sidagi mayam da piningi ba paujel sidi hotna bana ngamdaba kaisu leite aduga hotna bada oithokta ba kaisu leite aduga ai ima ipa lairakdaba tasengna har da si wahi su dum sizina ba yare ayokpa machana aina su yam wana torga si yobanga magadi kaigi damakta noi su hotna jaraga si stage se yobanga moidage and I am the strongly message thamjai thank you very much Rohan nangjari project singa sumai pa pu biu na anobu chahi 2019 lakpagi wish you dojari thank you
ꯉꯁꯤꯒꯤꯗꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯝꯖꯔꯤ